India lengakna divide and rule policy sanabigano. Lamda masita tholiba irang lengakna miyam mangba tare haina cherak chatharakiba war on drugs kimayokta chatharak palalong ni lawi. Haina ngasi uripok sinam lekai dalaiba lining thaw amudon community hall da khwaraman kaithel phambi ima singna phangkiba wakat mifam amada kaithel phambi ima amana phongdorakpani. Ima aduna makha taraduna lamda masigi miyam mangba tare haina miyam ki punsi kanaba popi thabagi mayokta chathakiba war on drugs bo yaningdabadagi chatharakiba ihoni haina lawi. Tholiba thaudosing matang da kaithel phambi ima singna prime minister dagi chap chabu wafa mapami government na maitaibu india dagi thaidoktuna thamba pamliba karigino halakhi lenga amadi pm na athuba matamda langla lanjin putokadabani amadi cookie militant singna laibak thungnaba siliba asigi mayokta kaithel phambi ima singna matam chupada leigani haiki Poppy plantation lakraga poppy plantation du da mokoi na hai riba aikoi da chenjal leiba mayam se poppy plantation du gi laborers workers oina sijinare aduga makoi phajana hojik masigi phataba thabak se aikoi gi Manipur government na stop and hai ru re to o yadre masi miyam da amang bani leiba ki amang bani haibada masi dagi haurakiba makoi gi poppy du dagi makoi na leiba sigi manghan na bahona gi bado makha chathaning badagi haurak palalo ne hana lawe Maduna masi cookie militant sing na tauri ba thabak ase Manipur thukai gani makoi gi tokhai be administration ta ni hai base cookie militant sing gi mayok ta di aikoi leigani leibak thukai halloi aduga aikoi gi merger agreement matamda aikoi na mars tawgi ba matamda India government da tawgi ba mars to kari condition da no adu amuk tang review to ba hojik matam oire aikoi leibak thukai bi hai gi bramoida hai gi de aikoi gi leibak se sakhot pa purakani aikoi Manipur afaba leibak ohengani haibagi damakta march togi bane aba aduna hojikte madu review togi ba matam oire aduna hairiba cookie mayam sina haure iba lal hause cookie sida support tori ba potse masi tobiganu aduna hojik designated tamasugi cookie se masi moina matik chana jerak pigada bani masi gi solution yam thu na phubirao